lamdam asigi saknairaba aiba amasung maichai puyagi wari liba oinam tunan thoidok hendokna miyamna sakhangnaraba Chana Lukhoi ngasi ayuk masagi anaba amana maram oiraga Imphal East ki Chana da leiba yumda leikhidre mahakna leikhidaba matamda masagi chahi 34 sukre wari liraga haurakhiba Chana Lukhoi sumang lila kaya ama iduna miyamgi thaugal taurakhi ngalingai matam pauche Kangleikhon amadi Kholauda Pangmi oinasu leiramkhi tongan ba pauche kayagi columnist oirambata natana Sangai Express Manipuri edition haurakpadagi hauraga punsigi aroiba mikup phauba leptana makhal makha kayagi waring iramkhi mahakna hinglingai matamda sumang lila chamaga yankhai hena iramkhi lila maming kharapallabada igi nong chainapung nongan khidraba ahing sajibugi nonglei kaisam thong thoibi sabisano express ipam lamdam yenglubada amasung Miss Sangbanabi Panbayai Manipur State Kala Academy amasung Manipur State Sumang Lila Council na sinba Manipur Pumbagi Sumang Lila athoy hen tanabada Best Script ki mana taranipan hen fangkibata natana Second Best Script ki mana na mapanlag fangki aiba asina maming leiraba isay kaya masu iramki All India Radio Imphal amasung DDK Imphal na sakhanglaba Maitai Puyagi wari liba amasuni mahakna iba radio lila kaya All India Radio Imphal da sandokhibagi manungdagi thoidok na panbayaba amadi paring nai na sandokhiba aikhoigi iche panbayai Malimgi thakta Maitai Inat Lining Sandokpada Achoba Thaudang Lauramba Saknairaba Iba Chana Lukhoina Laikhidabada Patriotic Writers Forum PAWF Manipurna Awaba Fongdorakle PAWF Manipur gi Cherolamada Manipuri Nationalism gi Wakhalon Sagatpada Achoba Thaudang Lauramba Manipur gi Saknairaba Iba Amadi PAWF Manipur gi Founder Advisor Soiramba Chana Lukhoina Laikhidaba Asi Manipur gi Oina Chauna Mangzaba Amani Hairakle